मरुइबा पाउ थौबाल डिस्ट्रिक्ट की डीसी हनथेम सुबास के मियेंग मखादा ngarang matam kuina lepturaba miyam gi numit amuk hanna hogdokhibada chief minister nongthombam birena thagapa phongdokhre amadi lamdam asigi nupi khunai amadi naha singi saukhat thorangi damakta lengak asina lepa leitana kanna khotnari haina chief minister nongthombam birena thajaba pirakli खुरमजरी ISCOM मणिपुरी पाव मीटिंग ताबीरीब खोय पुना मपु तराम ऑक्सरी हौजे पाव संदोकना बिजरी ngarang dagi hauna thobal district ki oina amuk hanna miyam gi numit thoram pangthokpa haukhibada chief minister nongthombam birena nungai ba phongdorakli chief minister na mahaki ex handle da kumjalising ani ga tara tare tagi haukhiba miyam gi numit thoram ase matam khara irang na maram oiraga leplurabasu thobal district na lusing duna amuk hanna haudokhiba ase yamna nungai makha tarakpada atopa district sing da su thoram ase pangthokpa hauragani haire मियांग की नुमित पांगथोक्तुना थौबाल डिस्ट्रिक्ट की मनुंग लेरिबा मियांग की अवाटपा अमदि अपेन पेन द कया खंगदोकपगी थबक मतम कुइना लेपलुरबा मतुंग डिस्ट्रिक्ट एडमिनिस्ट्रेशन थौबाल न सिंदुना ngasi मियांग की नुमित थौरम थौबाल डिस्ट्रिक्ट कॉम्प्लेक्स द लेबा काउंटिंग हॉल द पांगथोखरे थौरम अदुदा मियोय चाक कया सरुक यादुना डिस्ट्रिक्ट थौबाल दा अपेन पेन दा अवाट अपा कया फोंगदोक नखरे ngasi ayuk pung 12 dagi hauduna district thobal yauna district asida leiriba tongan tongan ba department kaya gi district level official amadi staff kayana saruk yaduna sathakhiba miyam gi numit ki thoram aduda district asigi yamlaba miyam na laktuna makhoi gi awat apa amadi khudong sadaba kaya dc thobal da phongdokhi lamdam asigi nupi khunaibu mapangal hapiba amade saukhatnaba khotnabada anoba lambi kaya yatpinaba khotnabana lengak asigi khwaidagi maru oiba pandam singi manungda ama oiri hairaduna lamdam asigi nupi amade naha singna ninghannaba leitana saukhat lamzel asida saruk yaminasi haina chief minister nongthombam birena mahaki ex handle da phongdorakle Prime Minister Narendra Modi gi lising makhada India gi lambi thong gi fibam da asoba ahongba ama lakpada natana thoidok hendok pa thabak kaya paikhatle haina State Minister Nongthombam Birena mahaki ex handle da phongdorakle Chief Minister na kumja lising ani ga tara mari dagi hauzik fawda Prime Minister Narendra Modi gi lising makhada India gi metro network ase hana city mangada kilometer sani ga nifunipan leirambadagi city kunhumdoi da kilometer lising amarom ba loiduna mathau pangthokpa haukibata natana kilometer lising ama sangba network amasu hauzik sabagi thabak kana sathare hairiba construction ase loiraba matungda India gi punna city kunnipan da metro network leiragane hauzik leiriba city kunhumdoi gi metro network asigi mateng louraga numit khuding gi saurakna miyoi crore ama sathok sasin taure hanadi hairiba masing ase subnatagi lakh kunnipan khak leirambane haike loisilakpada maruiba paw amuka hanna pizari Thobal district ki DC hanthem subas ke mityeng makhada ngarang matam koina lepluraba miyam gi numit amuk hanna haudokhibada chief minister nongthombam birena thagarpa phongdokhre amade lamdam asigi nupi khunai amadi naha singi saukhat thorangi damakta lengak asina lepa leitana kanna hotnari haina chief minister nongthombam birena thajaba pirakle Hauzi Fawagi ISCOM News Nepisaba Manipuri Pau Matanga Sidaloizare meeting Tabiri Basingbo Mukana Kurumzari.